सोइख्रे हाइरक्पा नागासिंगबु सिंगनारक्पनी इकाइबा पीबनी नागा तरुकपु फाराबा तमथीना हातोकपीखिबा थवोंग अदु सोइखिबनी हाइना कुकी जो काउंसिल ना फोंदोरक्पा नागासिंगबु चाउना सिंगनारक्पनी अमदी इकाइबा पीबनी हाइना ऑल नागा स्टूडेंट एसोसिएशन मणिपुर अनसमना फोंदोरक्ली कुकी जो सिंगना पेंदबा हेमनखिबदगी नागा तरुक अदु हाटखिबनी मधुगिदमक ngakpigani haina phongdorakli wafam adu ngakpiba ngamloi mamang thame 18 da KNAP na naga singda chathakiba unlawful amadi mioi bagi lichet ki wangmada taukiba thabak sing loinana lairon baifai kuki khunja sing na taukiba aranba thabak sing adusu masana yajare haibani कुकी जो सिंगना फोंदोरक्लिबा वाफम असिदी असिना ताकपदी कुकी सिंगना खुंदारिबा लमसिंग मखोइगिनी हाइना पांगथोक चाउथोकपगा लोइनना मखोइना महेले हाइना उच्चबगी वाखलोनी असिगुंबा कुकी जो सिंगी थवोंग असि नागा मियामबु इकाइबा पीबगा लोइनना चाउना सिंगनारक्पनी हाइना लवी रिफ्यूजी ओइना लाखिबा कुकी जो सिंगी लुचिंगबा सिंगना हिस्ट्री दा लैतबा वाफम अमा सिजनादुना नागा सिंगबु कच्चा नागा हाइना फोंदोरक्खिबा वाफम अदु यामना उसित थवोइदबा अमदी इकाइबा पीबा वाफम ओइबना नागा सिंगना अकनबा मवोंगदा कंडेम तवी कुकी जो सिंगी थवोंग असि नागा सिंगी आइडेंटिटी हिस्ट्री अमदी डिग्निटी दा चाउना सिंगनारक्पनी कुकी सिंगना मिचम कया हातोकपीखिबा अमदी ओटपी नैबिख्रबा तुंगदा नागाबु इकाइबा पिरक्पा अमदी हाइहैदबा वाफम कया फोंदोरक्पा असिना कुकी हाइरिबा फुरुप असि करंबा फुरुपनो अमदी फुरुप मसेलगी मरक्ता नुंशी हंदबा पांबा कुकीनी हाइबदा मसाना अदुमक मयेक सेंगना ताकचरे नागा तरुक फारबा मतुंगदा तमथीना ओटपी नैबिरबा मतुंगदा मकक थोकना कक्तुना तमथीना हाटखिबा थवोंग सिंग अदुदा चेनरिबा मियोइ फादुना लोगी ओइबा चैराक हेक पीद्रिबा फावबा कुकी जो सिंगबु नागाना ngakpiba ngamloi कुकी सिंगना खंगदबदी मखोइना नागा मिचम तरुक फादुना तमथीना हातोकपीखिबा मफम लैलोन बाइफै कुकी विलेज असि नागागी इपा इपु सिंगना थंबिरंबा लमनी मधुदा कुकी सिंगना सैदांगदुना लैबनी नागागी लमदा लैरगा नागागी मियोइ हलकपा हाइबसी नागा सिंगी आइडेंटिटी डिग्निटी अमदी नागागी अपुनबगी सक्तमदा चाउना सिंगनारक्पनी नागा तरुक हाटखिबा अदुगी मतंगदा कुकी जो काउंसिलना सेंगदोरक्लिबा अदु हाटपदा चेनरिबा सिंगी माइकैदगिरा नत्रगा नागा हाटपा अदु कुकी जो काउंसिल सु हकथिंगना यावब्रा हाइबदुसु फोंदोरक्कदबनी लोइनना हिरम असिगी मतंगदा स्टेट अमदी सेंटर गवर्नमेंट अकनबा मीटिंग अथुबदा चंगबियु हाइनसु अनसमगी माइकैदगी अपील तौरनी नाकल अमरोमदा नागा तरुक हाटपदा चेनबा सिंग अथुबदा फानबा अमदी कुकी जो काउंसिल गी लुचिंगबा सिंगी मथक्ता थिजिनबा थादौ ह्यूमन राइट एडवोकेसी अगी माइकैदगी डिमांड तौरखरे हाइरी नाकल अमरोमदा कुकी मिलिटेंट सिंगना सथरक्लिबा अहेनबा थवोंग सिंगदा अखनबा मीटिंग थमदुना मणिपुरदा शांति हंजिलकनबगी मतांगदा मेमोरेंडम पिसिनबगा लोइनना गवर्नर अजय कुमार बालाना ngasi उनखरे उनाबा अदुदा नागा लेजिस्लेचर फोरम गी कन्वेनर अवांगबोय न्यूमाई अमसुंग सेंटरी जे कुमोस साना चिंगबा लुचिंगबा मिहुद सिंग याउखी उनखिबा अदुदा कुकी खुलाई पाइबा सिंगना चही असगी फेब्रुअरी थादगी हौरगा चथरखिबा मिहार मिपुम युममै थाबा अमदी नागामी चंफा पुनदुना मियोट मिनै चथरखिबा अदुगी मतंगदसु खननैनखि हाइरी लोइनना नागागी मिहुद सिंग अदुना गवर्नर अजय कुमार बालागी कुकी मिलिटेंट सिंगी मथक्ता मिलिटरी ट्रैक डाउन चथदुना अकनबा एक्शन लौखनबा तक्सिनखि गवर्नर द पिसिनखिबा मेमोरेंडम अदुदा उखुल अमसुंग कामजोंग डिस्ट्रिक्ट के लाइफलाइन ओइरिबा इम्फाल उखुल लंबीदा इतत तत्तना कुकी खुलाई पाइबसिंगना नोमै कापसिनदुना चथखिबा मिहाद मिपुन असिगी मतंगदसु चप चाबा एक्शन लौखनबा अपील तौखि हाइरी कुकी जो काउंसिल ग हिरम अमतदा मरी लेनदे कुकी अमदी जो कांगलुप की अपुनबा एपेक्स बॉडी अमनी हाइरिबा कुकी जो काउंसिल गी हिरम अमतदा मरी लेनदे हाइना जोमी स्टूडेंट फेडरेशन ऑफ फोंदोरकली जोमी स्टूडेंट फेडरेशन गी इंफॉर्मेशन
and Publicity Wing na thadorokpa cherol amada KJSC maikaidagi thokliba publication natraga chathariba makhal amatagi activities singbu saugatpa laite cookie amadi jo kangluki apunba apex body amani haina KJSC na miyamda uhanba honariba asi mai pakloidaba aranba amani asida natana lamdam asida cookie jo natraga kachanaga haibana chingba wafam kaya KJSC gi maikedagi fogdokliba wafam asi yaba ngamloi haukiba chahi English singani kun marida Jomi tribe ki makok thongba luchingba singna saruk yaduna semliba Jomi council gi chahi gi oiba mifamda cookie jo hairiba terminologies amasung asi yaba ngamloi haina warif laukibasu laikrabani maram aduna Jomi hairiba terminology asida makhal amatagi organization singat tuna chatminanaba honabada yaba ngamloi haina fongdolari cherol asina makhatana hai Jomi hairiba kanglup asi nungsi sanana leiminabada thazaba kanglup amani Hauzik Manipur thokliba conflict asida Jomi ne yauksingadabani maram leite hainasu cherol asina fongdorakli thokliba irangi chairakta miyamda drug sizinahanbagi lansu yauksilakli CM Manipur thokliba irang asigi chairakta kanagumba kharana miyamda drug sizinahanbagi lan amasung yauksilakli haina Manipur gi chief minister Yumnaung Khemchana fongdokri Manipur Laingaki Social Welfare Department ki sinduna Imphal gi Palace Compound laiba City Convention Center da state ki thakta World Drug Problem Issue New Challenges Innovative Response haiba theme da pangthokiba International Day Against Drug Abuse and Illicit Trafficking ki thoram da athoiba mitunglen gi warol thamladuna Chief Minister Khemchana haiki Kumjai English amaga chamapan humfu nipan dagina humfu mapan aduai da Manipur da drug maru oina heroin asi ayambana sel thumpaiba inakhunba imungi masa mashu singna sizinaba oina taunarami aihaki punsida loina tinaba mioi kaya amasung drug sizinaba yawaki adubu sizinabagi lamda mai osin haubana drug tagi ngathokpa ngamhokibani Mahangna hai kumjai English aniga kun humdoi gi me ahomdagi haurakhiba irang asi thokraba matung drug trafficking asi chauna Mizoram romda mai laikhibagum tawi marak asida drug kaya machit oina PMGS Y gi makhada semkiba more dagi chorchanpu taba lambi asida pusilaktuna chorchanpu da drug marang kaina fangba oiri masigi chaithing asina chorchanpu da Nakna lairiba Kokta khulda chauna fangi Kokta gi CSO singi luchingba singna fongdorakpagi matung ina Kokta gi akoibada lairiba nahat chada humfutara di drug sizinare haidi maikai asomdadi drug asi sel yaudana sotlaga sizinaba yabagi fibam fawba lairi haidi ngasidi lamdam asida kanagumba kharana miyamda drug sizinabagi lan amasung yaurakle Kokta na soklaba asina moirang Thanga amadi kumbina chingba mafamsingda drug line na fangbagi fibam amada laksinabagi tongan ba law enforcement agency singgi akanba mawongda hotnaduna drug lalon bagi fanaba honari fabasu adumak yauri drug yaudaba khunai ama ohensi hairagadi Mipung khudimaki achauba thaudang lai lengaki mari leinaba department singkhak natana laikai gi club sing amadi CSO singna amata oina changsinminaba matam oire haina mahana makhata ki ngasigi thoram adudi social welfare department ki commissioner Robert Ketrimayum amadi department asigi director Abdul Hakim na mathang sitna guest of honor amadi president oina saruyaki Angang lak anirom henbada polio pithaknaba pandam thamni director tha asigi kunipandagi kuntra fawba laibak asigi mafam sinba tungna pangthokadawriba National Immunization Day gi saruk amo oina Manipur gi angang lak anirom henbana polio gi hidak pithaknaba pandam thamli haina Manipur lengaki Family Welfare Service ki director Dr. N Binona Fongdokre Family Welfare Director gi conference hall da ngasi NID
Pulse Polio Immunization Program 2013 की matangda pangthokiba paugi mifamda Director N Binona hai kumja ing 2013 da laibak asigi oina polio free oina oire haina lauthokuna Certificate fauba fangba laikre adubu laibak asigi Yumlo Nabada Ladiba Pakistan Amadi Afghanistan chingba mafam singda Laina asi laibana chekshin daba yadabagi immunization gi khongthang asi leptana paikhalagbi bani tha asi gi kunipan dagi kuntra fauba pangthok dauriba NID gi khongthang asira manipur gi oina angang gi lakh ani ga lising marifu tara mapan shubna chatreka humfu mari romda polio immunization thabak paikhatnaba pandam thamli Immunization asigi ahanba numita state asigi district tara-tarukta hangba booth lising aniga chanipan marifu tara nipanda polio hidak pitak pinaba khongthang asi paikhatkani loinana immunization asigi nini amadi humni chanba numita asa worker amadi angrawadi gi worker na chingbagi mateng lauduna yumthong khuding da chattuna immunization gi thabak paikhatkani Numit humni chathagadawriba immunization asida state asigi district tara-tarukta hangliba booth singda vaccinator lising tara mathoi shubna chaungaga marifu tara nithoi amadi supervisor chaungaga humfuna thaudang lawgani masida nattana chahi asigi oina relief camp singdasu booth thamduna immunization gi thaba asi paikhatkani chahi manga gi makha laiba angang singbu matam chana hidak pithaknaba honabada mama mapa oiba singna lawpham thokpa thaudang lawminasi haiki Amarom the Paugi mifam adu saruk yaduna state immunization officer Dr. KS Hayes Nemchan hai NID gi oina paikaliba khongthang asi routine immunization gi wangmada lakpani maram aduna hana mamangda polio gi hidak thakraba angang singsu adumak extra dose oina hidak pithakpa yai thoidokpa akanba ana ye yaujabadi angang punama immunization gi hidak asi pithakpada akaiba leite haiki Miyamna thadok kadabani hyduna akanba khongjang singsang labasu AT gi mioi mari amasung atopa mioi ama NIA na court na jail da thajankhre May ahum English singani kunhumdoi dagi haurakhiba Manipur land gi thodok sing hena kansilaktuna Jiribam district yausilakpadagi district asidasu thohaningdaba thodok kya tholakpagi manungda November 3 2013 gi numidangda Sakangdaba singna mar nupi ama ikai khumnaba manghanbiraba matungda masagi mayum mai thabada yaubudagi laikide haibagi matangda National Investigation Agency NIA Infalna laukhatpa case ka mari lainana tha asigi tarama panda phagatkiba mioi singi manungda Arambai Tengol gi mioi mari yawi haiduna tampaki tongan tongan ba district singi miyamna maru oina nupi singna makoibo condition amata yaudana tekta kaidana thadorakadabani haiduna akanba khongjang sangsilingai cherakta NIA gi pencil court na jail da thajankhre thaudok asigi Jiribam police station dagi makharomda kilometer 9 rom lapna leiba jarong popi Khulgi imung amada thokhibani sakhangdaba singi attack da laikhidrabagi nupi adugi maming Josangki mapuroiba ngurthan sang kawi thaudok adugi mayu mau ta laikhidar Bigi mapuroibana mathangi numit November 9 2013 da Jiribam police station da complaint report ama file tawkibani adubo thaudo asigi matangda police na regular FIR case ama laukhatlabasu Manipur lengang na Ministry of Home Affairs ki haijabagi matung ina case asi NIA na painanaba minister na order pirakpadagi agency asi Imphal branch office na RC tarahumdoi lisingani kunmari NIA Infal register tauduna laukhatkibani case asida chenabani haiba singi mathakta NIA na charge tauriba BNS lisingani kunhumdoi gi section chamaga ahum humfu mari ama chahunga kunmari manga chahunga kunthra mathoi mari arms act Lising amaga chamapan yang kay mapan gi section kunmanga amasung
Unlawful Activity Act 1968 की Section 19 NIA na laukhatpa case asigi investigation chatharaba matung tha asigi 18 da agency asina laukhatpa atopa thaudoki case singi yauna accused ni hyduna maral siduna mioi tara fagat khibani mioi sing asigi manungda arambai tengol gini haiba mioi mari yaukibani mioi sing asigi manungda laimakong Premnagar dagi Khurkhulgi Mandal Yungfam Relief Camp ta changjafam lawrak liba ningthaujam boy allies khongjang thaba chahi kuntha tare yaukhibani mahapu NIA na atopa security personnel singa loinana laktuna numit asida relief camp dagi faduna pukhibagi mayokta camp asi changjafam lawrak libani mioi singna wakat khongjang changsinduna yaningdaba phongdokhibani maha class 10 amasung 8 Tamlabi machanupa amasung machanupi ama laire mahak yauna NIA na jiribamgi thodok asigi matangda phajinkiba atopa mioi singna sanjebam mayai lekai dagi haurokjam manaucha nambol aina mamang lekai dagi mutum nauba chahi kuntha taru tangkham awang lekai dagi kangbam somanan chahi nimfumathoi amasung iroi semba mamang lekai dagi salam dipak apopa hais Gorkeshoni case asiga mari lainana NIA na charge tawraduna faraba matungda courta putholaga ngarang fawba NIA gi custody da remand lauduna wahang pahung chathakibani makhoi gi custody da remand lauraduna ngarang NIA na tha asigi nipan da Thobal district ki Khangabokta leiba Thobal court complex da hangdokhiba Exclusive Pensions Court Manipur NIA da makhoi mangabu judicial custody da remand tawbinaba pair tawduna puthokibada court nasu ayaba pibadagi ngarang jail da thajinkhibani hairi case asigi execution ni haiduna NIA na charge tawduna faraba matungda jail da thajinkiba makhoi mangagi manungdagi pauche asina ningthaujam boy allies khongjang thabagi imungi mioi amaga wari sanabada ngarang makhoi bu courta puthokpada makhoi gi imungi mioi singsu courta lakhi NIA na ayuk pung 10 ga minit 30 taramdai da court asida puthoraklaba matungda court na NIA gi prayer da ayaba piraduna nungthil pung 3 rom tarakpada court gi puthoklaga jail da pukhibani hairi makhoi bu judicial custody da remand taunaba pubada court na lakhiba imung manungi mioi singsu matung inakhi jail da thajin khraba ningthaujam boy allies khongjang thaba apokpa laikhidraba and norel gi maikaidagi mahaki relief camp da changjafam lahoriba macha ani gi dama mityeng changbiyo haina phongdoklamkhi haina su pauche asida tamlakhi Panba yabdi tha asigi 18 da NIA na fagatkiba apunba mioi 10 gi manungda thiam konjindagi khongram sanahan allies sana kauba mioi amadi mathangi numit tha asigi kunda NIA na bridge office imphal gi Inspector amana escort commander oiraga Indigo flight amada Imphal dagi Guwahati da pukhibani mahang NIA na laukhatpa case number RC Sinotare lising aniga kunmari NIA Imphal February lising taramanga lising aniga kunmari gi execution ni haiduna maral siribani agency asina fajen kiba mioi 10 gi manungda yaukhiba arambai tengol gi mioi mari asi lengang na athuba matamda thadokadabani haiduna tampaki tongan ba mafam singda miyamna akanba